ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯆꯤꯡꯗ ꯍꯩꯀ꯭ꯔꯨ ꯍꯦꯛꯄ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤ ꯆꯤꯡꯌꯥ ꯑꯅꯤ ꯇꯥꯏꯅꯅ ꯂꯩꯕ ꯃꯐꯝ ꯖꯒꯥ ꯑꯃꯅꯤ꯫ ꯃꯗꯨꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯇꯝ ꯑꯅꯝꯕꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯆꯠꯄ ꯑꯃꯗꯤ ꯍꯩ ꯔꯥ ꯍꯦꯛꯄ, ꯁꯤꯡ ꯆꯟꯕ ꯆꯠꯄ ꯑꯗꯨꯝ ꯇꯧꯅꯔꯝꯃꯤ꯫ ꯐꯅ ꯑꯁꯨꯝꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯆꯠꯆꯔꯕꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯆꯤꯡꯗ ꯆꯠꯅꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯈꯪꯅꯤꯡꯗꯨꯅ ꯏꯃꯥꯗ ꯍꯪꯉꯨꯕꯗ ꯏꯃꯥꯅ "ꯑꯩꯗꯤ ꯀꯌꯥ ꯈꯪꯗꯦ, ꯅꯕꯣꯛꯇ ꯍꯪꯉꯨ, ꯅꯕꯣꯛꯇꯤ ꯌꯥꯝꯅ ꯈꯪꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯒ "ꯑꯕꯣꯛ, ꯆꯤꯡꯗ ꯆꯠꯄꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇꯗꯤ ꯈꯨꯟꯒꯤ ꯃꯤꯁꯤ ꯑꯅꯝꯕꯅ ꯆꯠꯅꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯣꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯈꯨꯟꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇꯗꯤ ꯂꯌꯥꯝꯁꯤꯡ ꯇꯤꯟꯐꯝ ꯑꯣꯏ ꯍꯥꯏ꯫ ꯃꯗꯨꯅ ꯊꯥꯏꯅꯗꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇꯗꯤ ꯆꯤꯡꯗ ꯀꯥꯟꯅꯗꯦ, ꯎ ꯌꯥꯟꯕꯁꯨ ꯌꯥꯗꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇꯗꯤ꯫ ꯃꯇꯝ ꯑꯃꯗ ꯊꯥꯏꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯆꯤꯡ ꯑꯁꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯅꯗꯕ ꯀꯌా ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯊꯤꯕꯁꯨ ꯐꯪꯗꯦ, ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯊꯤꯔꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯝ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯀꯥꯔꯨꯅꯨ ꯆꯠꯂꯨꯅꯨ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯏꯆꯦ ꯗꯦꯕꯂꯥ ꯍꯥꯏꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤ ꯃꯀꯣꯛꯁꯨ ꯕꯦꯔꯥ ꯈꯔ ꯂꯩ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯆꯤꯡꯗ ꯍꯩꯀ꯭ꯔꯨ ꯍꯦꯛꯎꯅꯤ ꯍꯥꯏꯗꯅ ꯈꯨꯟꯌꯥꯏꯗ ꯃꯌꯥꯝꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯍꯧꯕꯗꯒꯤ ꯏꯆꯦ ꯑꯗꯨ ꯃꯌꯥꯝꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯗꯨꯅ ꯃꯌꯨꯝꯒꯤ ꯃꯤꯗ ꯀꯧꯁꯜꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯈꯨꯟꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯅꯤꯒꯤ ꯅꯥꯀꯟꯗ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯉꯥ ꯌꯥꯝꯅ ꯃꯣꯡꯕ ꯑꯃꯗꯤ ꯂꯥꯡꯗ ꯉꯥ ꯌꯥꯝꯅ ꯊꯨꯕꯁꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯍꯦꯛꯇ ꯂꯧꯒꯜꯂꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯤꯡꯗ ꯀꯥꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕꯕꯨ ꯑꯣꯏꯔꯣ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯍꯦꯛꯇ ꯊꯣꯛꯀꯜꯂꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯉꯥ ꯌꯥꯝꯅ ꯏꯟꯕꯁꯤ ꯂꯥꯏ ꯀꯥꯔꯛꯄꯒꯤꯅꯤ, ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯃꯨꯅꯨ, ꯃꯤ ꯂꯧꯒꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯌꯥꯝꯅ ꯃꯣꯡꯕ, ꯉꯥ ꯌꯥꯝꯅ ꯀꯥꯕ ꯃꯇꯝ ꯑꯣꯏꯈꯤ꯫ ꯂꯥꯡ ꯊꯥꯛꯄ ꯃꯇꯝꯗꯁꯨ ꯉꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯝꯃꯤ꯫ ꯐꯅ ꯑꯗꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯉꯥ ꯌꯥꯝꯅ ꯐꯥꯖꯔꯕꯁꯨ ꯃꯇꯝ ꯄꯨꯝꯕꯗꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯋꯥꯈꯟꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯂꯥꯏ ꯀꯥꯔꯛꯀꯗꯣꯔꯦ ꯃꯗꯨꯒꯤꯅꯤ, ꯉꯥ ꯌꯥꯝꯅ ꯏꯜꯂꯤꯕꯁꯤ ꯍꯥꯏꯗꯅ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯃꯌꯥꯝꯁꯤ ꯆꯪꯅꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯆꯦ ꯗꯦꯕꯂꯥ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯤꯕ ꯏꯆꯦꯁꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯁꯤ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯆꯤꯡ ꯑꯗꯣꯝꯗ ꯃꯇꯨꯡꯗ ꯍꯩꯀ꯭ꯔꯨ ꯍꯦꯛꯎꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕ ꯑꯃ ꯃꯌꯥꯝꯅ ꯎꯅꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯛꯇꯤ ꯆꯠꯀꯅꯨ ꯊꯤꯡꯕꯒꯤ ꯋꯥꯅꯤ, ꯑꯇꯩ ꯃꯇꯝꯗꯗꯤ ꯆꯤꯡꯂꯣꯝꯗ ꯆꯠꯄꯗꯨ ꯀꯅꯥꯅꯁꯨ ꯊꯤꯡꯕꯤꯔꯝꯗꯦ꯫ ꯏꯆꯦ ꯑꯗꯨꯅ ꯆꯤꯡ ꯑꯗꯣꯝꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯤꯡ ꯑꯗꯣꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯀꯥꯅꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯐꯅ ꯊꯦꯡꯉꯐꯥꯎ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯐꯥꯎ ꯏꯆꯦ ꯗꯦꯕꯂꯥꯗꯤ ꯌꯨꯝꯗ ꯀꯨꯝꯃꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯃꯌꯨꯝꯒꯤ ꯃꯤꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯆꯦ ꯗꯦꯕꯂꯥꯁꯤ ꯎꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯔ ꯑꯃꯅ ꯎꯏ, ꯈꯔ ꯑꯃꯅ ꯎꯗꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯆꯦ ꯗꯦꯕꯂꯥꯕꯨ ꯆꯤꯡꯗ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯏꯆꯦ ꯗꯦꯕꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯆꯤꯡ ꯑꯗꯨꯗ ꯏꯆꯦ ꯗꯦꯕꯂꯥꯁꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯆꯤꯡ ꯑꯗꯨꯗ ꯀꯥꯔꯒ ꯉꯥꯏꯍꯥꯛ ꯊꯤꯔꯝꯃꯒ ꯌꯨꯝꯗ ꯀꯨꯝꯅꯔꯛꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯆꯤꯡꯗ ꯀꯥꯔꯒ ꯏꯆꯦ ꯗꯦꯕꯂꯥꯁꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯤꯡ ꯃꯊꯛꯇꯨꯗ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯏꯆꯦ ꯗꯦꯕꯂꯥꯗꯤ ꯐꯪꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯜꯂꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯆꯤꯡꯗ ꯀꯥꯈꯤꯕꯗꯒꯤ ꯏꯆꯦ ꯗꯦꯕꯂꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯃꯌꯥꯝꯁꯨ ꯆꯤꯡꯂꯣꯝꯗ ꯀꯥꯈꯠꯅꯗꯨꯅ ꯏꯆꯦ ꯗꯦꯕꯂꯥꯁꯤ ꯊꯤꯅꯔꯝꯃꯤ꯫ ꯐꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯏꯆꯦꯗꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯝ꯫ ꯃꯐꯝ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕ ꯉꯝꯅꯔꯝꯗꯦ꯫
ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯗꯤ ꯂꯥꯏꯅ ꯆꯦꯟꯗꯨꯅ ꯄꯨꯔꯝꯃꯅꯤ꯫ ꯑꯃꯨꯛꯃꯨꯛ ꯆꯤꯡꯈꯣꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯉꯥ ꯃꯔꯥꯡ ꯀꯥꯏꯔꯕꯗꯤ ꯈꯨꯟꯁꯤꯒꯤ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯛꯇ ꯂꯧꯒꯣꯟꯕꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯍꯟꯁꯤꯡꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯗ ꯈꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤ ꯏꯁꯥꯗ ꯀꯤꯕ ꯑꯃꯃꯝ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯏꯆꯦꯗꯨꯒꯤ ꯃꯊꯧ ꯃꯉꯝꯗꯨꯗꯤ ꯑꯗꯨꯝ ꯌꯥꯅꯕ ꯆꯠꯅꯕꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯆꯦꯗꯨꯅ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯊꯥ 6-7ꯀꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡ ꯑꯗꯣꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯆꯪꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯁꯤꯡ ꯆꯠꯂꯤꯉꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯂꯤꯉꯩ ꯃꯈꯣꯏꯅ ꯍꯦꯛꯂꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯄꯛꯄ ꯈꯥꯎ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯆꯤꯡꯉꯛꯄꯒꯨꯝꯕ ꯑꯃꯗꯤ ꯇꯨꯡꯗꯒꯤ ꯏꯜꯂꯛꯄꯒꯨꯝꯕ ꯃꯇꯧ ꯈꯔ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯃꯆꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯈꯔ ꯑꯃꯅꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ, ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯈꯣꯏ ꯀꯤꯔꯒꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯂꯨꯔꯅꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯁꯦꯡꯕꯕꯨ ꯑꯣꯏꯔꯣ ꯑꯁꯦꯡꯗꯕꯕꯨ ꯑꯣꯏꯔꯣ ꯈꯨꯟꯖꯥꯁꯤꯡꯁꯨ ꯀꯤꯕꯗꯒꯤ ꯆꯤꯡ ꯑꯗꯨꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯆꯠꯄꯗ ꯃꯤꯑꯣꯏ 4-5 ꯑꯃ ꯄꯨꯟꯅ ꯍꯧꯅꯔꯒ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯀꯥꯡꯂꯨꯞ ꯈꯔ ꯂꯧ ꯌꯩꯕ ꯆꯠꯂꯨꯕꯒꯤ ꯕꯤꯛꯀꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯈꯣꯏꯒꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯔꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯩꯈꯣꯏꯁꯦ ꯂꯧꯕꯨꯛꯇ ꯆꯔꯨ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯔꯝꯒꯗꯣꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯔꯨꯕꯒꯤ ꯍꯧꯒꯠꯅꯔꯛꯄꯗ ꯍꯩ ꯊꯤꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯕꯤꯛꯀꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯚꯥꯏ, ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯄꯨꯔꯒ ꯆꯤꯡꯗ ꯍꯩꯀ꯭ꯔꯨ ꯍꯦꯛꯑꯒ ꯆꯥꯔꯨꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗꯨꯁꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯌꯥ ꯆꯠꯅꯗ꯭ꯔꯕꯅꯤ꯫ ꯇꯝꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯗꯨꯅ ꯍꯩꯀ꯭ꯔꯨ ꯌꯥꯝꯅ ꯄꯥꯜꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ꯫ ꯀꯥꯔꯒ ꯆꯥꯔꯨꯁꯤ, ꯈꯔꯁꯨ ꯍꯦꯛꯂꯛꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯕꯤꯛꯀꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯔꯦ, ꯑꯗꯨ ꯇꯥꯅ ꯆꯠꯂꯒ ꯍꯩꯀ꯭ꯔꯨꯗꯨ ꯆꯥꯔꯨꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯥꯜꯍꯧꯕꯗꯤ ꯅꯣꯏ ꯃꯌꯥꯝ ꯑꯩ ꯊꯤꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯩꯀ꯭ꯔꯨꯗꯣ ꯃꯗꯨ ꯑꯣꯏꯅ ꯆꯥꯔꯣ꯫ ꯍꯧꯖꯤꯛ ꯆꯤꯡ ꯑꯗꯣꯝꯗ ꯃꯤꯅ ꯌꯥꯝꯅ ꯍꯥꯏꯅꯕꯅꯤ, ꯑꯗꯨꯅ ꯇꯜꯂꯦ ꯆꯠꯄ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯌꯥꯔꯦ ꯚꯥꯏ, ꯃꯤꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯟꯕ ꯋꯥꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏ ꯑꯗꯨꯝ ꯆꯠꯂꯤꯅꯤ, ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ ꯍꯥꯏ꯫ ꯂꯥꯛꯑꯣ ꯀꯥꯔꯨꯁꯤ, ꯉꯥꯏꯍꯥꯛꯇꯅꯤ, ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯅꯣꯏꯅ ꯆꯥꯎꯔꯛꯏꯁꯦ ꯃꯁꯤꯒꯤ ꯃꯃꯥꯡ ꯆꯤꯡ ꯑꯁꯤꯗꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯒ ꯂꯥꯛꯑꯣ" ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯠꯅꯤꯡꯗ ꯆꯤꯡ ꯑꯗꯣꯝꯗ ꯍꯩꯀ꯭ꯔꯨ ꯍꯦꯛꯄꯗꯨ ꯆꯠꯂꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯍꯟ ꯈꯔꯁꯨ ꯁꯤꯡ ꯆꯜꯂꯨꯔꯒ ꯀꯨꯝꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯆꯤꯡꯊꯛꯇ ꯇꯝꯅꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯃꯌꯥꯝꯅꯗꯤ ꯇꯝꯅꯩ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟꯁꯤꯡꯗꯨꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯇꯧꯁꯜꯂꯝꯃꯤ, "ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯅꯕꯅꯤ, ꯃꯌꯥꯝꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯕꯅꯦ" ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯁꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥ ꯂꯥꯡꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯍꯩꯀ꯭ꯔꯨ ꯉꯥꯛꯇ ꯍꯧꯕ ꯃꯐꯝ ꯖꯒꯥ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣই 5-6ꯃꯨꯛꯁꯤ ꯍꯩꯀ꯭ꯔꯨꯗꯨ ꯍꯦꯛꯄ ꯍꯧꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯄꯨꯈꯤꯅꯕ ꯑꯩꯈꯣꯏꯒꯤ ꯈꯥꯎꯁꯤꯡ ꯑꯗꯨꯗꯁꯨ ꯈꯔꯁꯨ ꯍꯥꯞꯆꯟꯅꯔꯝꯃꯤ꯫ ꯍꯩꯀ꯭ꯔꯨ ꯍꯦꯛꯄꯗꯨ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯗꯥꯏꯒꯤ ꯃꯃꯤ ꯇꯧꯁꯜꯂꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯍꯩꯀ꯭ꯔꯨꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯩꯀ꯭ꯔꯨ ꯆꯥꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯆꯤꯡꯊꯛ ꯃꯊꯛ ꯑꯗꯣꯝꯗꯒꯤ ꯃꯤ ꯑꯃ ꯒꯣꯡ ꯆꯦꯟꯊꯔꯛꯄ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯟꯗꯨ 2-3ꯗꯤ ꯁꯨꯝ ꯇꯥꯔꯛꯑꯝꯃꯒ ꯃꯤ ꯀꯨꯝꯈꯤꯕꯗꯤ ꯑꯩꯅ ꯎꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯍꯩꯀ꯭ꯔꯨꯗꯨ ꯁꯨꯝ ꯆꯥꯅ ꯏꯁꯥꯗ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ, ꯀꯔꯤꯅꯣ ꯃꯤ ꯀꯨꯝꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯑꯃꯗꯤ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯇꯥꯏ, ꯇꯧꯕꯇꯕꯨ ꯃꯤ ꯀꯨꯝꯊꯔꯛꯄꯗꯤ ꯑꯩꯅ ꯎꯗꯦ꯫ ꯃꯁꯤꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯇꯝꯅꯩ ꯀꯥꯏꯗꯨ ꯍꯧꯔꯛꯑꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯦ, ꯅꯣꯏ ꯎꯕ꯭ꯔꯣ?" ꯍꯪꯉꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯣꯝꯗ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯗꯁꯨ "ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯂꯩ ꯍꯥꯏꯗꯣ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ "ꯇꯨ ꯑꯁꯤꯗꯅꯤ, ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗꯅꯤ" ꯍꯥꯏꯗꯅ ꯃꯈꯨꯠ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅꯗꯤ ꯃꯥꯅ ꯎꯏ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯃꯊꯛꯇ ꯃꯤ ꯑꯃꯅ ꯀꯥꯔꯒ ꯀꯟꯅ ꯅꯣꯝꯃꯛꯄꯗꯧꯅ ꯍꯩꯀ꯭ꯔꯨ ꯃꯁꯥꯗꯨ ꯀꯟꯅ ꯍꯥꯏ ꯅꯣꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯑꯩꯒ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ
ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯈꯥꯗ ꯆꯦꯟꯊꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯁꯣꯠ ꯏꯟꯅꯔꯛꯄꯗꯧꯅ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯂꯦꯡꯗꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯆꯤꯡꯈꯣꯡ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯆꯠꯀꯨꯝꯁꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯔꯛꯑꯕꯅꯤꯅ ꯅꯣꯏꯁꯨ ꯈꯪꯉꯝꯃꯅꯤ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯀꯤꯅ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯑꯩꯗꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯕꯣꯛ, ꯉꯁꯥꯏ ꯍꯩꯀ꯭ꯔꯨ ꯍꯦꯛꯄ ꯆꯤꯡꯗ ꯀꯥꯔꯨꯏ, ꯃꯗꯨꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯦꯡꯅꯔꯛꯏ꯫ ꯍꯩꯀ꯭ꯔꯨ ꯆꯥꯔꯤꯉꯩ ꯃꯊꯛꯇꯒꯤ ꯃꯤ ꯀꯨꯝꯊꯔꯛꯄꯗꯧꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯀꯨꯝꯊꯈꯤꯕꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯁꯥꯗꯨꯁꯨ ꯃꯊꯛꯇ ꯃꯤ ꯀꯥꯔꯒ ꯅꯨꯃꯨꯛꯄꯗꯧꯅ ꯀꯟꯅ ꯅꯣꯝꯃꯛꯏ꯫ ꯏꯃꯥꯟꯅꯕ ꯅꯥꯎꯆꯥꯅꯁꯨ ꯅꯨꯄꯤ ꯑꯃ ꯎꯏ, ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯐꯝꯃꯒ ꯂꯩ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯑꯕꯣꯛ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯀꯣꯟꯅ ꯑꯕꯣꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯁꯨꯗꯤ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯕꯣꯛ, ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯏꯁꯨꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯒꯦ꯫ ꯏꯁꯨ ꯀꯤꯕ ꯐꯅꯕ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯈꯨꯕꯥꯛ ꯑꯅꯤ ꯂꯣꯟꯅꯔꯒ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛ ꯑꯅꯤꯗꯨ ꯁꯨꯔꯨ ꯅꯩꯅꯔꯒ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯕ ꯈꯔ ꯐꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯏ꯫ ꯑꯕꯣꯛꯅ ꯑꯗꯨꯝꯅ ꯁꯣꯟꯕꯗꯒꯤ ꯑꯩꯁꯨ ꯍꯥꯟꯅ ꯀꯤꯔꯝꯕꯁꯤꯡ ꯑꯗꯨ ꯄꯨꯀꯣꯛ ꯀꯣꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯡ ꯑꯗꯣꯝꯗ ꯀꯥꯔꯒ ꯍꯩꯀ꯭ꯔꯨ ꯍꯦꯛꯄꯗꯨ ꯆꯠꯂꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯩꯀ꯭ꯔꯨ ꯍꯦꯛꯄ ꯆꯪꯉꯨꯕꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗꯁꯨ ꯆꯤꯡꯈꯣꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯁꯨ ꯉꯥ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯍꯤ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯨꯟꯒꯤ ꯑꯍꯟ ꯈꯔꯅꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯉꯥ ꯐꯥꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯤ ꯇꯣꯡꯉꯒ ꯉꯥ ꯐꯥꯕ ꯀꯨꯝꯈꯤꯕ ꯃꯄꯥ ꯃꯆꯥ ꯑꯃꯁꯨ ꯍꯤꯒ ꯀꯩꯒ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯨꯗ ꯂꯨꯞꯈꯤꯕꯗꯒꯤ ꯑꯗꯨꯝ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯉꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯣꯡꯈꯤꯕ ꯍꯤ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯨꯞꯈ꯭ꯔꯤꯕ ꯍꯤꯗꯨꯅ ꯐꯥꯎꯒꯠꯂꯛꯇ꯭ꯔꯤ ꯐꯥꯎ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯤ ꯂꯧꯈꯤꯅꯤ ꯍꯥꯏꯗꯅ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯗꯨꯅ ꯐꯥꯎꯔꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯃꯈꯥ ꯇꯥꯅ ꯃꯤ ꯂꯧꯔꯛꯇꯅꯕ ꯍꯥꯏꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯂꯨꯞꯈ꯭ꯔꯕ ꯍꯤ ꯑꯗꯨ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯊꯪꯅꯕ ꯈꯨꯜ ꯑꯃꯒꯤ ꯄꯥꯠ ꯃꯌꯥꯏꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯆꯤꯡ ꯃꯊꯛ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯥꯏꯗ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯇꯠꯇꯅ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯤꯡꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯆꯠꯄꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯕ ꯍꯧꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯅꯔꯛꯑꯀꯥꯟꯗ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯔꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯃꯌꯥ ꯑꯗꯨꯗꯁꯨ ꯏꯆꯦ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯕꯗꯨ ꯀꯤꯔꯦ꯫ ꯑꯍꯤꯡꯗ ꯏꯆꯦ ꯅꯠꯇ꯭ꯔꯒ ꯏꯕꯥꯏꯒꯤ ꯃꯤꯡ ꯆꯤꯡ ꯃꯊꯛ ꯑꯗꯣꯝꯗꯒꯤ ꯀꯧꯔꯛꯄꯗꯧꯅ ꯍꯦꯛꯇ ꯇꯧꯔꯛꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯗ ꯂꯩꯔꯨꯅꯕ ꯃꯆꯥ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯏꯕꯥꯏꯁꯨ ꯌꯥꯎꯔꯛꯀꯗꯕ ꯅꯠꯇ꯭ꯔ ꯍꯪꯉꯨꯕꯗ ꯏꯆꯦꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯁꯥ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯃꯇꯧ ꯀꯔꯝꯅ ꯆꯠꯇꯣꯏꯅꯣ? ꯃꯥꯗꯤ ꯌꯨꯝ ꯁꯪꯍꯧꯒꯅꯤ, ꯆꯠꯁꯤ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯒ ꯑꯕꯣꯛꯀꯅ ꯏꯆꯦ ꯑꯗꯨꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯥ ꯃꯇꯣꯝꯗ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ? ꯂꯥꯛꯀꯦ ꯍꯥꯏꯔꯒꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ? ꯀꯥꯟꯅꯔꯣꯏ, ꯆꯥꯛ ꯇꯣꯛꯑꯒ ꯅꯪꯁꯨ ꯍꯟꯈꯤꯅꯕ ꯇꯧ꯫ ꯑꯥꯗ ꯃꯥ ꯃꯇꯣꯝꯗ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯏꯆꯦꯗꯣ ꯆꯥꯛ ꯇꯣꯛꯑꯒ ꯕꯕꯥꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯩꯈꯣꯏ ꯏꯕꯥꯏꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯕꯕꯥꯅ ꯃꯥꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯏꯆꯦꯗ ꯍꯪꯉꯨꯕꯗ ꯏꯆꯦꯅ ꯁꯟ ꯁꯦꯟꯕ ꯆꯠꯂꯝꯒꯅꯤ, ꯕꯕꯥ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯏꯆꯦꯁꯦ ꯊꯤꯟꯕꯤꯔꯝꯃꯒ ꯌꯨꯝꯗ ꯀꯨꯝꯃꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯊꯦꯡꯉꯀꯥꯟꯗ ꯏꯆꯦ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯥꯏꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯍꯧꯗ꯭ꯔꯤ, ꯃꯌꯥꯝꯅ ꯆꯤꯡꯅꯕꯗ ꯆꯤꯡꯂꯣꯝꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅꯩ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯤꯔꯨꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯕꯕꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯑꯕꯣꯛꯅꯁꯨ ꯕꯕꯥꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ, ꯍꯧꯖꯤꯛꯃꯛ ꯊꯤꯔꯨꯆꯣ, ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯝꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯏꯕꯥꯏ ꯊꯤꯕ ꯆꯠꯂꯝꯗꯥꯏꯗꯁꯨ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯕꯕꯥꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯩꯋꯥ ꯑꯃ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯂꯩꯋꯥ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯟꯗꯨ
ꯆꯤꯟꯐꯥ ꯑꯣꯏꯅ ꯆꯤꯟꯗ ꯁꯣꯜꯂꯒ ꯏꯕꯥꯏꯗꯨ ꯊꯤꯌꯨ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯕꯕꯥꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯁꯤ, ꯏꯕꯥꯏ ꯏꯇꯣꯝꯗ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯏꯃꯥꯟꯅꯕ ꯈꯔ ꯀꯧꯔꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯏꯆꯦꯁꯨ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯆꯠꯊꯣꯛꯆꯔꯝꯗ꯭ꯔꯕꯗꯤ ꯃꯁꯤ ꯊꯣꯛꯑꯣꯏꯗꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯕꯥꯏ ꯊꯤꯕ ꯆꯤꯡ ꯃꯊꯛꯇꯨꯗ ꯀꯥꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯆꯤꯟꯗ ꯑꯕꯣꯛꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯣꯟ ꯊꯤꯁꯣꯟꯁꯤꯡ ꯑꯗꯨ ꯃꯔꯨꯡ ꯃꯔꯨꯡ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯏꯕꯥꯏꯕꯨ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯐꯝꯍꯜꯂꯛꯇꯕꯗꯒꯤ ꯃꯌꯥꯝꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯥꯏꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯖꯒꯥꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥ ꯑꯗꯥꯏꯗꯗꯤ ꯏꯕꯥꯏꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯀꯣꯟꯅ ꯑꯍꯜ ꯑꯃꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯕꯥꯏꯗꯤ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯇꯣꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯅꯕ ꯍꯥꯏꯔꯕꯁꯨ ꯏꯕꯥꯏꯗꯤ ꯇꯨꯃꯤꯟꯅ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯊꯛꯇꯨꯗ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯧꯅ ꯃꯁꯤꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯏꯕꯥꯏꯁꯤ ꯃꯈꯥꯗ ꯄꯨꯊꯔꯛꯈꯤ꯫ ꯑꯕꯣꯛꯁꯨ ꯏꯆꯦꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯏꯕꯥꯏꯁꯤ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯕꯥꯏꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯏꯕꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯆꯦ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯕꯥꯏꯅ ꯁꯨꯃꯥꯡꯗ ꯐꯝꯂꯤꯉꯩ ꯏꯆꯦꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯁꯦ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯔꯛꯅꯕ ꯁꯨꯝ ꯀꯧꯊꯣꯔꯛꯏ ꯍꯥꯏ꯫ ꯃꯗꯨꯗ ꯏꯕꯥꯏꯁꯨ ꯆꯤꯡ ꯃꯊꯛ ꯑꯗꯣꯝꯗ ꯀꯥꯈꯠꯂꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯋꯥꯔꯤ ꯇꯝꯃꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯠꯇꯅ ꯆꯤꯡꯊꯛ ꯑꯗꯨꯗ ꯇꯝꯅꯔꯛꯄꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗꯨꯅ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯥꯏꯗ ꯂꯥꯏꯁꯪ ꯑꯃ ꯁꯥꯎ, ꯏꯁꯣꯔ ꯂꯩ ꯃꯗꯨꯒꯤꯅꯤ ꯏꯁꯣꯔ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯕꯝ ꯄꯤꯗꯕꯗꯒꯤ ꯈꯨꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯏꯔꯥꯠ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯟꯒꯤ ꯃꯤ ꯃꯥꯡꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯅꯔꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯃꯥꯡꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯤ ꯏꯆꯦ ꯗꯦꯕꯂꯥꯒꯤ ꯊꯋꯥꯏ ꯆꯪꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯁꯔꯨ ꯁꯌꯥꯡ ꯑꯣꯏꯅ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯃꯈꯣꯡꯗ ꯂꯩꯔꯦ꯫ ꯃꯗꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯊꯤꯔꯨꯕꯗ ꯑꯉꯛꯄꯅꯤ꯫ ꯅꯍꯥꯟꯈꯩ ꯃꯐꯝ ꯖꯒꯥꯗꯨꯗ ꯆꯪꯗꯨꯅ ꯊꯤꯕꯗ ꯐꯪꯉꯛꯈꯤꯗ꯭ꯔꯕꯗꯨ ꯏꯊꯥ ꯊꯥꯖꯗꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯏꯆꯦ ꯗꯦꯕꯂꯥꯒꯤ ꯍꯛꯆꯥꯡ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯪꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯏꯆꯦ ꯗꯦꯕꯂꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯆꯦꯟꯕ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯀꯌꯥ ꯑꯗꯨ ꯂꯦꯞꯈꯤ꯫ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯄꯗꯨꯁꯨ ꯏꯆꯦ ꯗꯦꯕꯂꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫